Khangauda tungana na jatpada nupi amada fathingzili nupi adu black dress ngakta setli nupi aduna tariba poche sing adu khunzili thoyen badu ngakna amadi munni yenglaga lekhre nupi adu mamai hagalai nupi aduna sorry ayu zaudre thoyen badu ngakna noksai natro nate aidi chingmi ningolne sida thaba magi lakpa ai su oudre Kristu kaidida adui bungdi kadai de gira ai di krai de ne sida akhoi baga puna lakpa ado ai gi mingna lili kawe ukrul dagi farejan adudi ai su chalage ai pung thoyen badu chalage haiduna makhong adu khonga bani hong thang baga lilina ipung thoyen bama mayon tharai kehage Lili thoyen bagi manakta changsilaga ipungi mingdi kri kaubra kri gumba lambi da thengnarasu asum kaunaba thoyen bana faitaraga aigi ming thoyen ba kawe maitei mingse yamna fazei fare ibungsu chalo ko aisu chalage asi hairaga lili chakre thoyen bai faiting lamlaga masulai Mapana meeting tawriba adu loirabra haiduna haifet yengnaga gari da fatka khalaga famkhre aduga mapada call tawi Ranbirna kai lere bunga baba ai chalamage moidi wali bamale ai se chak chana ba masulai bane ai ma fare chalo ai di nang pabung direl ga khangnan ge tawne hayeng oina chalasi fare nang chalo ko oi baba Thoyen basu phone thamlaga gari tharuga jakre somdana leisna adu mathanda manglaga lei kaino amasina kamaina tanja adu da lili changaga leisna ma jakre leisna adu lili denglaga ita masida kaido bala ine haino mapagi thaba malakpane haye leisna adu kaisu ene khanjiludre Tony chinglemba yaifabisu changna yaifabina abe kaino nangbo natanda chalidubo lao meeting loidore pungse tare lao hoise poirei du nakandagi lao meeting lore mayambadu hathu ranbigi gari khamni badu dalai aduga leisnaga poirega liliga moi ahum nakanamadale aduga surok wangmada gari pakto famaduwaida Yaifabi chingne batoni ahum dulai Ngayaki matungda Ranbirdu meeting lore duna tholai mamsu mamlabanina misu fazana khangboidre Ranbir na gari da kana batarakba duda leisna du makuta paiba bomadu fatlang silaga nakana mada ahum du chenkre Yaifabi oisu khara laptang na chentokre khangauda Ranbir na gari hikabaga bomadu khangauda na pukhairi Laibak fabana bomadu Ranbir dagi laptakna taboy bana kaya na soktre adubu gyan di mangre mayamadu chensinari aima miso payawre kaino hoziki do bomoy gadara nupa mana kaino sungangna dan lerno sidi MLA ratan natra lo mayamumta hospital na puse mikra sui mayamna tawraga hospital da pukre Thoyen boysu pau taraduna sanarega moigi mi kharaga lai Dr. Mayam changduna honabadagi Ranbir du gyan lai adubu makut adu unsa khara di fakre sanare kaplaga mai babo kaino tawrisiba Thoyen bana ima adumai tawgono baba kaisu tawdristi Ranbir damna makut anaba du pairaga mama ai kisu tawdre yare ai ngak pothage Thoyen baga sanare ge su thokre Thoyen badi mapabunga panna sokpa mi etei du yengsili somdana Ranbir du mamik tamna wisin baga khanghaudana magi phone adu lai Ranbir ai fe yengbada unknown number oiramba duda pairamde adubu hanjin tarokpa duda tamna paikhali hello yaifabi na foi tawna hello kaka Ranbir nungariba Ranbir ngagangna konano na
Yaifabi amusu noklaga. Kaino, onthokna thuna kawkreda. Ranbir khara saurabna. Hey, aise noigi khefumlo. Napunsido jail da namsilo haibra. Yaifabi amuka heno sidana noklaga. Aise kakada karimnaba nate. Aduga sanabasu nate. Ngasigi advance dubu kamai tawge. Ranbir ngakna amadi jingnana. Hey, nang kanano ha? Aduga ngasigi thodotu nang. Mane, ainane. Nang buhat ke tawbane. Adubu ai nang butarai tarai halo. Nang kanano yam thunaro. Maduna nange faboy gani. Yaifabi karimnana nooga. Mr. Ranbir, nang aibu masak tasengna khangdaba. Kawraba. Haigise. Nang ay kanano haiba khanglakpa mikuptana. Angakpa madi soidana fawani. Nang na haigadabda sadairo kanano nang. Takani soidana takani. Aise noini sikri haiduna khanba. Noini minusi leitana hatkiba. Nangna lawnam tawbiba lukhoigi machanapi Yaifabi. Wadu tabada Ranbir masadu tujungkiba khangawdi. Ha, kari Yaifabi aba. Mane, aine noini sikri haiduna hundoklamba Yaifabi. Oi, noinadi lairabani. Kaisu tawba ngamloina khalibada. Lairaba kana leijadaba khoinasu angamba lei habaduni. Ina kaira khunba noi tangna asum lairaba khoibu hanthana khalibada. Bara amadi nangba soidana tambigani. Ranbir du noklaga. Hai, anga kaisu leitaba nupi macha nangumana Ranbir da singnabadine oithoktabani. Madudi aina hinglingaida nangna kaidonungda ifamda ai bulakjaba ngamloi. Nangna ngasidi mai paklabasu matung tabadadi nangna kaidonungda ngamloi. Yaifabi su usitana nooga. Yengnaba taridana. Kisu leitaba aina kaidogay habaso. Nangga nangnaba amadi nangi imung manungbasu lemna thani habadi khalureno. Aduga Mr. Ranbir, nangdi aigi khudasina pena imai pagilaman khungani. Masi aigi wasakni. Ai thamjare. Asiyarage Yaifabi call thamkri. Hello, hello. Ranbir do phone adu de yenglaga laktana langki. Kaisu leitaba nupi macha amana Ranbir yengoda horakle. Fai, aina kaidoge yengo. Somdana Yaifabi phone adu thambaga mayam adu de yenglaga mapi rajena mamai adu nonthagi. Jinglembadu Yaifabi gi mataw adu da nungaitana le. Ibe yaidu jangsilaga makokta nungsina natharaga. Ibema imasi yulerisidi. Kaisu khangano. Ichadi Meitei janurani. Thangna leibi akhangan bi oigadabani. Thangna angano. Hozikti moigi matam laklabani. Masida thoina khalunu. Yaifabi du hi kaplaga. Imasi ayong wai. Ay tasingna wai. Lili su jangsilaga. Da kapkanuwa. Ay koisu leiba sidi. Krigi kaprane. Poirina. Yaifabi kapkano. Akoy mayamna sidi. Mayamna sumna themjingbibadai Yaifabi su thongna leiragladuna mapidu daithoga le. Mayamdusu ngiha wari sanare. Toni su poire amadi lilibu puraga chakre. Leisnadu magi kada kakhatlaga famungna longna hipi. Aduga dress ga hongda kai phone adu de yenglobada thoenbagi miskol kontra mari leirami. Leisna mamit khanglong lauthoga. As ai soidredana ngasiya. Asiyaraga call back dawi. Thoenbadu satpairi. Hello. Leisnadi jerani khanbani. Adubu kaiswairagdaba aduda ngakna. Hello. Thoenbadu dabna aduma. Kaisaluge ngasai call gamta paidena. Leisna kumbang hangdana lala taraga. Kay noni. Chichega aigado chak thongluba. Ada aigi phone set silent thanamani. Ado nangsu potharo. Hayeng fazana sanarase. Larik fazana pathogo. Asi hairaga Leisna no wa fawa haidringeda phone adu fatkakri. Leisna no wakalda angakpa amadi farami. Kaino ngasidi khanabasu haude. Maise nubi fangdabai nahan khaisa. Jagane zala yam lemi wane. Leisna su kaisu khanjiludana adumak tumthakre. Asingba tasingba yuki matamni korong masu
taibang singta yeluragi khanduna mahaki mangal amaga loinana tamna ingna monghada tholakli ayuki inglaba duda korong mana tholakpada leirangi lekada tangjafam lawduna leiramba likla kayadi thamoi kaina leimaida taki ranbisu mayumda puthaba yaraduna puthakre ayuki pung 8 helakpa duwaidani leisnasu school isiladuna hatu gumdarai yaifabisu chak thirami leisnasu fajanglaga chicha ai school thengre aduna paisa oina kitabiro ada charage yaifabisu mukad adu hamlaga paisa adu leisna na pirai leisnasu harauna thokre school yoraduna somda thoyenbaga parigadi moi ahum bungairi leisna adu hana lai lakpa kyam kuirage thoyenbana kuire parina amu leisna aridu dilaktrine aya aidi phone thamame aisu pawgam ta fauna re tawrise tawrani ani sidi moi arobi subject ni hainari ngai da anjali ga priya ga sulai priya na me ai galaga nosilai kayam kuire gi lakpa pari mamit faining laga noina pado khambra noina pado adudo kai sawna yaudo khara nganna golu yatra ahingda noina pago ranjat pra priya to mina lekre angelina as da pare sawar no se then banamu yare da bai nangsu kainom tawsile minong phado thengba bu kaino pari du kai sukhumlamde adum mayamdu mathang class da janglakre somdana Vedio masada langtang naba amadi khoirang khoisang naba na thali mafi maron lesilaga tholai sanare ngakna kaino mai papa karai chatpige haibano aise chataba yadaba thabakni ngana lakani asiairam laga tholai aduga yumamada thausilai aduga kumtharakpada diren du leiramba aduda ani du no faitawne direna kaino itaw itata jadana lengtong piraisibo ratan junoga ngasidi thabak su awangedana ngantana koithoraba yaide yaida adu lao imungda changnasi ani du imungda changnai aduga famlaga imungdo zilaga hai bema cha glass amata hauna lolo ranbiduna faitawi ngasai makai urudri diren ranbige sokpa du bada ngakna aima ita khotoina soklaba kaigino anaba malairaga laisiba nati asibu loina changba tare wane hes sigibu adoida ageno maizagi hayune itauna hainin bado dum ranbidu sursano toga ai ngaragi thodoksi yamna chingni wari se sumdobani asi airaga yaifavina phone da tawra amba sanakhiba wari adu tablami ita aini amna kirubai nate sumaina tawbase hekta manamani nahin basu yaba nate aduga call tawraiba nubi macha se khaidonungda mathandana ngamla oi kanagumba kharadi loinari haiba ai su kangi ado lukhoido mabu khulai wena sijinaraga laina faba diren wakal nya khali aduga ita aina khanbada ibuwalna khangkrabra natraga asengbadi khangde haiba ngamde aduna nangna mi thadoga ibuwalna keke tawayabada yengtho aduna fani ranbisuna faitangna haiba gumna mangak adunomi tanja aduda direngi machanupi anusu cha puthokduna tholai baba cha asi airaga pirei ranbina faitangna ichadi lesabi faramedana anu no faitama tawi cha piramlaga anusu changsilaga warisana badutari ranbirna ita imause aidi buko koinaga thamningdre ko diren sunoga hes wari diba nya wari ate sanaramlaga ranbisu mayundan kre somdana yafabidu phone da kanagano warisanari yafabina hoine adubudi ada mise khara thazana bataw hayo acting kharaiba minana adune midu budi leire ado che kharadi jeksinda bayaroi news da chakthongbi ma pa me dana lai aduda ai chalage
Okay tari kaino dude nang leiro ada khara chekchilo mina no oga yes adoi bu kaino iche gi damak tane hairadi ai gi suki de yai fabino faitona adodi ai su thamage ko amako na faunarasi asi ai ga gold thamkri yai fabidu mingsil mamang du da lepaga no faitona hausikti fataba nangi matam lakle ai gi thawai se tharabasu nangbudi aina lemna thare somdana class loreduna matang tholai bari wala ngangde tumina mai chafam to wajali priya da suwa mata ngangde priya di wakal nungai jaramde masana kai soikrabano khali school thengbagi thoina sumna saudabani adubu ngasina asuk sauni aba thajarude bari du mangda prapap jaki ten badungakna priya denglaga priya nueni ngarang kai kai na kige asibu nangke sumaina amukta saudabanida priya sunungai tana khangde da thoinba sono chumale ada ai themuge leisnana chalo anjali gai koini asom nangai ramge priya su yaraga hatu bari gi manakta chincha chakre thoin bana asom da achabu chawslo anjali gi leisna gana hoi ahum dasu achabu chaba chakre somdana bari du priya la praying laga machinda soli koino aise maran ga sabra sorry ni na to isiba laptakna priya mathanda lakba duda ai lai ai mu saksinage kanade ngasi chengi namdana ek chenge ba ipana bu fugera imana bu chegera mawalawde asi aidega mamai antoki priya du prapap jelai aduga bari gi tongda leplaga Daparia Pari don't thurag de Briana mo Daparia nang ningo da sorry do kai gino ba kai maram gino ai na kai lan trage school thing bai ra ba ai dungala ge ba adu mai na saunu ba as se ba Pari nong ning labani adu bu nok tabi mamayon thuraga ai na kana da sauge ai kanam saude na Priya peri tawraga kapngang tawrai nang na sawi du di ha nang na sawi na traba ai ga gong da kai chali do nang na ai saudi hai gira ba ha ai di nang wanda saudi nang wakal noi ramni ai di waro ba saubai de jagana ba lai ba ina bu kana da saudi no priya du kap laga nang gi wangang ba da kuchi kot pa da tong no ai traba nang gi sa ai tha ja jira ai nang banu si ai ba ne bare nang ne yam tha ja di ngasi ba ni chela dau ne Pari du mamai anthoga no faitawi aduga mamai mo anthoraga Koino ai bozi nang pusilaga nungsit faraga pizaw haira nate nang charaga hingam jaradra ngamni ai di ngamne asini nungsit faraga buchagera kari gara faraga buchagera adu daim ta khangde nang aingon sum sawle nang gise natu to ba soidana leramani adu iramni ai di ngasi chelani ek chen chi atredana nang na taba arapan pa ma da chelani sia kariye nang do na mi jam de fai chen ba tare dana nang pula mami na do ne STI ga pari na priya gi makut adu ta pai ra ga chingi priya su machin dum thoga adumine somdana leisna oisu chaba loi ra duna thokla ga ngairi angelina kaino ani se amu chenki de jala leisna na I didn't know enough to nap chadaba. Tanja do the train bagi phone da pari ko lagami. Train bisu bakalaga. Hello, bye, law somda. Priya su nang nak da chen ki bane. Parina. Bye, ai ngasi pakam fa mai do ani. Mama ga baba ga da nang na thopai na ro. Asi ai ga call fa thamkre. Train bangak na. I, thamkre. Kaino, moi ni chelan ni. Ani di sungak ne. Ha. As soidre dana leisna matha sana soidre ibani su khonti jaba angelina nang de rai bane nang di ada lekrabani na ngang ba yawre ai ni se ngang du se mama ma ki sakta ne akoi ma ki sakta ne thoin bana noi ni khakta na te da ai su ne pari mama na ai hat kai bra khang pati angelina noi na pa emele oi du dia ipana email resu nganga de lebra kai su no pe mu na te moisu
Leisnadu masada kaino mafawzerami machinda tabna. Kari imeleba. Yare ado leisna se thimbiramo aisu numit tadringedana hallage nangna leisna se thimbiramo ko. Asiyari ganjelisu babai hairamaga auto dankre thoyen batabna. Jan jalase. Leisna thoyen badi yenglaga tabna noi. Kuko faudi. Kaidoge siba nungsibaine mingko wafao pamuyedi. Yes, adode aisu ming palaga kawbada talle. Hayawai kaunadana mapurebagi mingko wasu fatai. Yes, yang kanglami ko iduse. Kangini kaina. Oo, adura. Aidi nangse email khakta sanaba hiboy khalure. Leisna pairaga. Nangdi Pubg maram khakta moiramni. Aikoidi sanajadrabado. Leisna su makodo masawa taraga. Oh, aikoisu sanajadrabado khanglaba. Tayen bisu noklaga. Yari, ada kaigauge aino. Leisna su nofit taraga. Oh, dubra mahadeba. Yes. Aidiba. Fagi tawnida. Adubra. Dada kauge. Kauro amtauzi. As, ayhina dong mandi. Yare, kaurano. Leisna du thoyen bagi matawduda nooga. As, kauge se. Dada. Thoyen badu leisna di yenglaga mathabagda makud animak paisilaga. Thamo yauramdre. Leisna ikaina mamay non tharaga nofit tawi. Thoyen bana leisna gi matawduda. Yari, lao jalasi. Leisna su haibagum mangagado nomlaga. Thoyen bagi bay maningda kakalaga mayumda lai. Yauraduna masu mayumda changlai. Thoyen basu satkri. Asuna numita silai. Parigi mapapi jena thoyen bada call tarai. Thoyen basu tapna call adu bay kalai. Hello, baba. Bizena. Ibunga, akoy pari tupu phone off silai. Mabu noida lairo. Thoyen bay phone khangdana. Baba, parido. Hai ma, kay daroge, fazana hayune pada. Baba, parido nupi chele. Mana haibiyo farak tabaine. Baba na saudana ba haibiyo yi. Tawni, madugi fataba machado. Thaba inkhang tawraga thiba yadabraba nupido. Thoyen badu wangang dawga dalami. Bizena mu makha tarai. Fare, jelabanina kai di paile. Kanade, longbirage, aduga dukan phamange. Ngangang bizen su call thamkre. Thoyen badu parida text thajili. Oi, nangdi dukan phamalani nuaitida. Thoyen basu text adu thaba loiraga phone adu nakanda thami. Aduga chakchaba kumlai. Maparan birdu famlaga chakchaba urimi. Thoyen basu changsilaga. Baba, kaino khuta soga I horani. Ihe, sibu kayam soktana no. Oida suwari sibu kaisu tawrida sibu kay dawdoino. Ado baba, ado parida nupi chele hayengdi ay ngana chatoine. Asu angang oina. Sanarina. Oh, angang natrabado. Tenda niragni. Fare, ngana thirido. Akoy bungosu nupi thiyalani. Kanade. Game sanabado. Fare na khalubani. Adubu lairik pawai bayade. Aduna nupi thiyalagane thaba oina tawangi. Hey, mama, kanadabada wathi nganganu. Ichagidine. Aikhoiga sanggo oibada chopoidaba. Aina ima oinaba hainaramabane. Thoyenba mema sanarai dungakna ranbideng lai. Sanaraina. Kanano haise? Itaw direngi machanupido. Thoyenba da fuk agwalaga makutu hamlaga. Baba, ai lai panardi ai sanathini. Thak manaba manadaba ai ki sukhan belaiti. Thamoi singba ima bababu mama ba mangni khanbada madune. Baba hoiga leigadaba nate aiga leigadabani. Ngalingaida haidokpiyu. Asiyairaga magi kada kakali. Aduga magi phone adu pairaga leisna message ama tharami. Jan, ai ngasi diwari. Hayeng oina call tawrake. Lari patho kunai nusibi. Asiyairaga masu tumthakre. Somdana leisna su lari paramadagi message lapagi makol dabada ingi. Thoyen boiramba duda harauna pai. Adubu message babalorakpada ngaithong dumam singi.
Masu tapna phone adu nakanda thamlaga lai idu khumjillaga famungda kakhalaga tongkhre. Chinglembasu yaifabiga wari sanari. Chinglembana Thoitai hayindi ai suting ama chatawlei. Yaifabina mu. Oh, ado yamba ai kenam taizege. Ayo kai wano. Yamba aina tawribase mai paglaba matung. Yambung naibudi aina daba amadi dum faragadra. Thoitai karigino nangna dubu haiduba. Aigi famda adugumba madalaiti. Masidi mi kudingine. Nangna khalibada khangano. Ai oirasu aduga Thoitai nanga iga amatani. Aduga aina tawriba sidi nungsiba mana nungsiba magi tafong tobo mathangni. Yaifabisu tapna mapira chilai. Yamba aina maramoiraga imung sidadi soidana mina ngangna famo yorani ko. As Thoitai sumba wari sanagom sise. Nangna sumba wari sanaraga thangna andharakani. Yaifabisu mapite thoga. Ado yamba ai thamage ko. Oi oi. Asi airaga kola du thamnakre aduga tamthakre.